खुरुमजरी Elite TV na akanana puthokchaba Voice of the People gi tarataruk suba sarupsida Elite TV gi ani suba foundation ga mari leinana Oinam Higher Secondary School de leiriba tongan mafam dagi lanjena duna lakliba miyoi mateng pangba lakchabaga iroinana mafam sida leiriba Churachandpur Torbung tongan mafam dagi lanjena lakliba miyoi singda matau karam na mafam ase lakliba kari awa ana thengnarakiba mayam gi apen ken dagi matangda mayam punamuk mideng taminarasi Hojik leiriba irang sigi phibam asida mafam jaga kayada yungkai mai thado pikhraba isileno imai pen singse lanjenarak pasida jaga khudimakta club organization kayana changjafam piduna angam mateng pangbibasi aduki mati haininga leitana nungaiba phause ngasi aikhoi elite ki ani suba mapo kumonga mari leinana aikhoisu ngamjaba khara mateng pangba laksabani makata nasu अखोई फाउंडेशन देगा मई लेना अखोई मेडिकल कैम्प ना चिंबा पांगथोंनाबसु थौरांग तौजरी अदुना अखोई हबजि लेरिबा फिल्म असिदा मणिपुर लेंगांगनसु अकनु मियंग चंगदना तंगदु लेताबा शांति पुरकपा लमदमम ओइनबा उनबियु हाइबसु अखोई इलिट बिगी मेखेदेगी थमजगे अदुगा हजि चिंगया तमना सिंगदा अखोई लो उबा यादना लेरिबा मयामा मणिपुर लेंगा चीफ मिनिस्टर सु अखोई बंकर मयाम लौथोपिरनि हाइबगी चेवलमगी मनंग लौथोपिरनि हाइबगी थाजबसु थंबी अदुगा अखोई लो उब यानबा आंगांग स्कूल काब फंगलनी है हम थम्बले अखोई साइड एज ए मीडिया पर्सन मैम की फनब मनपुर इमा लेबा की फनब तंगू लेताब मनपुर होनबद होनमिसी है मैम थमजगे थैंक यू हायर सेकेंडरी स्कूल कैम रिलीफ कैम हांग एलिट टीवी की माइकईरोमदगी पोसंग मयाम थिनबीरगलीबसे अखोई यामना अखोई सिंजा लांजरीबगी माइकईदगीसु यामना थागतप फोंदोकजरी यामना हरावजु नुंजु नुंगाइजै हजु हरावजै अदु मतम सांगना एलिट टीवीना मयामगी सेवा तौबा मिपुंग खुदिंगमा मियामगी सेवा तौबा ngamba oihanbiyo na isorgi mafamdasu अखोई खुदिंगमना थौंगिजरी अहानबदा ककागी मिंगा लेफमगा हना आइगी मिंग थिंबाइदम सोम कुमार सिंह आइगी लेफम ओनाम बाजारनी गाइबर रिलीफ कैम्प सिके यूजी का वाइस चेयरमैन ओने लेजबन अखोई हानदी मसिंग सि चामगा कुंथाइन थो योरमे अदु ngaraang हान ओय अमन सखगो जि चामगा कुनगनि पाट पुने लेजरी अदुगा नुपा मसिंगना हुमफुगो मंगा अदुगा नुपीना हुमफुगो हुमदोय सिगी मनुंगा अंगांग सेही 10 gi makha लेबा मोय कुनगा हुमदोय mi yaw चेलेइबा इनमेसिंग सि मोरांगदा नुगोंगदा बिष्णुपुर सुम लाफे कोई ओइनाम दि तांग 10 मे gi तांग 10 दगी सिगी रिलीफ कैम्प से कोई हांग बो हुबुक सब सिगी मफम सिगी कना की माइकईदगी मतेंग पांगबदी लागी दगी गवर्नमेंट सरकार की साइड दगी मतेंग लापि मसी याम नुखिब जानी अहान बा खोगी रिलीफ कैम्प हांग बा हरप मतम जुदा मणिपुर की मरुना इम्फाल लोमदगी हाइजब तारे थौबाल लोमदिसु अचो कंपनी सिंग लाक्विरमी अदुगा मरनाय खोगी मयु मकई मसागी खरा इनकम लेजबा कंपनी सिंग अदुगा सेंथोक लेजबा सिविल सोसाइटी ऑर्गेनाइजेशन सिंगी इमुंग सिंगी माइकई दगिसु अदुगी मते यामरे मी डोनर हाइताये चामगी मथक्ता लाक्विग्रे गवर्नमेंट की साइड दगिसु हौजी हाना मोय खोइना मतेंग से हौजी खोगी स्कूल क्लास हौरानी तांगवान दगी हौरानी अदुना रिलीफ कैम्प सिंग द लेबा सिंग जतोप स्कूल अमदा होंग्रो हाइबा स्कूल से क्लास हौरानी हाइबा टाइमिंग जुदगिदी गवर्नमेंट खरा पीबा हौरे अदो यामना मक्ति पिरक नत्रि अदुगा अहानबदा इनमेसिंग हाइरिसि लाइक लाइसुदि अमरोंदा कोना पारसु याय शांति पामी मखोइना हाना लेजरम्बा युमदुदा हल्लगा लेइबा याननबगी नत्रगना अतोपा अल्टरनेटिव जगह हल्लोय हाइबसु यावी मोट मानदे आइगी सागैना तैना इपा इपुसिना थम्बिरम्बा जगह लेइगी हाइबसु यावी अदुगा कनागुम्बा किगनबा खरा हाइजब तारे बपुन नुसिजब कांगुनदि सुकचत चलरोय अतोपा जगह पिबियु हाइबसु लै अदुना मसिदि म्याम पुनमकी तता लोरा कांदा गवर्नमेंट की डिसीजन ओयसु हाइदना आइना सुदुम हाइजनिไม่ท้าว่าตุกนาโน
ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯈꯪꯗ꯭ꯔꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯆꯥ ꯂꯩꯔꯝꯃꯦꯕ ꯀꯀꯥ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯆꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯅꯣꯏ ꯃꯤ ꯃꯌꯥꯝ ꯒꯥꯔꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯆꯞ ꯆꯥꯕꯤ ꯑꯩꯅ ꯍꯦꯛ ꯎꯖꯕꯗ ꯍꯥꯏꯖꯈꯤꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯦ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯑꯃꯈꯛ ꯂꯩꯌꯦꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯐꯥꯎꯗ ꯃꯣꯏ ꯁꯨꯇꯤ ꯄꯤꯊꯣꯛꯄꯅꯦꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁ꯭ꯀꯨꯜꯁꯤꯡ ꯍꯥꯏꯕꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯁꯨꯇꯤ ꯂꯥꯎꯊꯣꯛꯑꯦ ꯑꯩ ꯁꯤ ꯏꯆꯥꯅꯤꯄꯥꯁꯤꯁꯨ ꯀꯥꯏꯌꯦꯕ ꯃꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯀꯨꯜꯗ ꯑꯗꯨꯗꯒꯤ ꯁꯨꯇꯤ ꯂꯩꯔꯦ ꯔꯦꯂꯤ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯉꯥꯡꯁꯤꯡꯁꯦ ꯇ꯭ꯌꯨꯁꯟ ꯄꯨꯡ 3:30ꯗ ꯍꯧꯕꯅꯤ ꯑꯗꯣ ꯄꯨꯡ 3:15 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯅ ꯑꯉꯥꯡꯁꯤꯡꯁꯦ ꯇ꯭ꯌꯨꯁꯟ ꯊꯥꯒꯦ ꯇꯧꯕ ꯃꯇꯝꯁꯤda ꯏꯔꯥꯡꯁꯦ ꯊꯣꯛꯂꯛꯈꯤꯕ ꯄꯨꯡ 3:15 ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛꯇ ꯊꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯛꯑꯦ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯣꯏ ꯔꯦꯂꯤ ꯒ꯭ꯔꯨꯞꯇꯣ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯊꯤꯕꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯃꯣꯏꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯂꯥꯛꯑꯦ ꯔꯦꯂꯤꯒꯤ ꯑꯣꯏꯕ ꯁ꯭ꯂꯣꯒꯥꯟ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯣꯏ ꯇꯧꯔꯤꯁꯦ ꯄꯪꯂꯥꯎꯗ ꯂꯥꯎꯔꯒ ꯅꯨꯡꯁꯦ ꯄꯪꯊꯣꯝꯗ ꯊꯣꯝꯕ ꯃꯣꯏ ꯊꯣꯝꯃꯤꯁꯦ ꯃꯤꯗ ꯍꯥꯏꯕ ꯅꯠꯇꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯇꯤꯗꯤꯝ ꯔꯣꯗꯁꯤꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯗꯨꯀꯥꯟꯁꯤꯡꯁꯦ ꯑꯗꯒꯤ ꯌꯨꯝ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕꯁꯤꯡꯁꯦ ꯃꯁꯤꯗꯅꯦꯕ ꯃꯣꯏꯅ ꯊꯣꯝꯃꯤꯕ ꯅꯨꯡꯁꯤꯡꯁꯦ ꯃꯔꯛꯇ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯎꯈ꯭ꯔꯦꯁꯦ ꯑꯩꯈꯣꯏ ꯎꯕ ꯑꯗꯨꯝ ꯐꯪꯉꯦꯕ ꯐꯪꯉꯦ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯍꯥꯏꯕꯗꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯑꯁꯥꯡꯕ ꯑꯗꯨꯝ ꯄꯥꯏꯔꯒ ꯊꯣꯛꯑꯕꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯃꯣꯏ ꯌꯥꯎꯕꯁꯦ ꯎꯕꯅꯤꯅ ꯍꯥꯏꯁ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯗꯤ ꯃꯔꯨꯝ ꯑꯣꯏꯕꯗ ꯆꯪꯉꯒ ꯌꯦꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤ ꯑꯗꯒꯤ ꯄꯨꯡ 3:30 ꯄꯨꯡ 3:35 ꯑꯗꯨꯋꯥꯏꯗꯒꯤ ꯃꯣꯏꯅ ꯏꯔꯥꯡꯁꯦ ꯍꯧꯈꯤꯕꯁꯤꯅ ꯄꯨꯡ 4:30 ꯃꯇꯨꯡ ꯑꯗꯨꯋꯥꯏꯗꯒꯤꯅꯦꯕ ꯃꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯁꯦ ꯌꯨꯝꯗꯁꯨ ꯃꯊꯪ ꯊꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗꯕꯨꯗꯤ ꯆꯪꯉꯒ ꯊꯥꯔꯛꯇꯦ ꯃꯣꯏꯗꯨꯕꯨ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕꯉꯩꯗꯤ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕ ꯖꯥꯠꯁꯤꯡꯗꯣ ꯂꯣꯏ ꯊꯥꯕ ꯊꯨꯒꯥꯏꯕ ꯂꯣꯏ ꯇꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯆꯦꯟꯁꯤꯔꯥ ꯆꯦꯜꯂꯣꯏꯁꯤꯔꯥꯁꯦ ꯁꯨꯝ ꯈꯟꯅꯔꯝꯕꯗꯒꯤꯗꯤ ꯑꯃ ꯆꯠꯈꯤ ꯑꯅꯤ ꯆꯠꯈꯤ ꯁꯨꯝ ꯃꯥꯏꯒꯤ ꯍꯤꯡꯅꯅꯕ ꯆꯦꯟꯅꯕꯅꯤꯅ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝꯁꯤꯡꯗꯣ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗꯤ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯆꯦꯟꯗꯕꯁꯨ ꯌꯥꯗꯕꯅꯦꯕ ꯃꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯤ ꯑꯉꯥꯡꯉꯩꯁꯦ ꯍꯥꯟꯅ ꯁꯥꯏꯇꯣꯜ ꯂꯣꯝꯗ ꯆꯠꯍꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯪꯕ ꯌꯨꯝ ꯈꯔꯗ ꯊꯩꯗꯣꯛꯑ ꯊꯝꯃꯝꯕꯗꯒꯤ ꯃꯁꯤ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤꯅ ꯁꯥꯏꯇꯣꯜ ꯂꯣꯝ ꯆꯠꯍꯟꯈ꯭ꯔꯦ ꯁꯥꯏꯇꯣꯜ ꯂꯣꯝꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯃꯤꯁꯤꯡꯁꯦ ꯂꯩꯔꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯇꯣꯔꯕꯨꯡꯗꯨꯗ ꯆꯠꯄꯁꯦ ꯑꯁꯤꯗ ꯂꯩꯅ ꯆꯠꯄꯁꯦ ꯀꯩꯗꯧꯕ ꯆꯠꯄꯅꯣ ꯍꯥꯏꯕꯗ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯍꯧꯕꯗꯣ ꯑꯩꯈꯣꯏ ꯇꯥꯡ 3ꯗ ꯆꯦꯜꯂꯛꯑꯒꯁꯨ ꯄꯣꯠ ꯆꯩꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯕꯅꯤꯅ ꯂꯣꯏ ꯊꯝꯃꯝꯃꯤꯅꯤ ꯑꯗꯨꯅ ꯌꯦꯟ ꯉꯥꯅꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯨꯔꯥꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯆꯠꯄ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯌꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯆꯪꯕꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯤ ꯉꯥꯛꯑꯒꯕꯨꯗꯤ ꯂꯩꯕ꯭ꯔꯥ ꯂꯩꯕꯁꯦ ꯎꯕꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯔꯣꯗꯇ ꯆꯠꯇ꯭ꯔꯦ ꯁꯨꯝ ꯍꯥꯏꯊꯈꯤꯕ ꯃꯇꯝꯗ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏ ꯑꯩꯈꯣꯏꯒꯗꯤ ꯊꯪꯅꯕ ꯈꯨꯟ ꯃꯔꯛꯇ ꯀꯪꯋꯥꯏꯅ ꯑꯃꯁꯨ ꯂꯩ ꯐꯧꯕꯥꯛꯆꯥꯎ ꯏꯈꯥꯏꯁꯤꯒꯤ ꯑꯗꯩꯗ ꯄꯨꯂꯤꯁ ꯀꯦꯝ ꯂꯩ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯂꯩꯕꯗꯣ ꯑꯗꯣꯝꯗꯒꯤ ꯆꯪꯉꯒ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣꯝꯗ ꯐꯥꯎꯒꯠꯂꯛꯑꯀꯥꯟꯗ ꯂꯧꯕꯨꯛ ꯃꯇꯦꯛ ꯑꯃ ꯆꯠꯂꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯗ ꯆꯪꯕꯅꯤ ꯆꯪꯕꯁꯦ ꯌꯨꯝꯗ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯤꯗꯤꯝ ꯔꯣꯗ ꯃꯇꯦꯛ ꯈꯔꯁꯨ ꯎꯕ ꯑꯗꯨꯝ ꯐꯪꯉꯦ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯃꯈꯛ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯗꯩꯗ ꯃꯣꯏ ꯂꯥꯜꯍꯧꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯃꯣꯏ ꯄꯥꯏꯔꯒ ꯂꯩ ꯑꯗꯨ ꯃꯇꯝ ꯍꯧꯖꯤꯛꯇꯤ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯇꯥꯡ 3ꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 8-9 ꯇꯥꯡ 10 ꯃꯇꯨꯡꯐꯥꯎ ꯆꯠꯂꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯌꯥꯝꯅ ꯇꯧꯕꯅꯤꯅ ꯄꯥꯜꯂꯗꯤ ꯁꯤꯕ ꯌꯥꯏꯌꯦꯅ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯂꯩ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯔꯥꯡꯁꯦ ꯐꯔꯒꯗꯤ ꯀꯝꯄꯜꯁꯔꯤ ꯑꯩ ꯆꯠꯀꯅꯤ ꯂꯩꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯧꯔꯒ ꯃꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯅꯕ ꯁꯤꯟꯒꯅꯤꯅ ꯍꯥꯏꯕꯤꯔꯤ ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯇꯁꯦꯡꯕꯗꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯁꯦ ꯃꯣꯏꯒꯤ ꯁꯨꯗꯣ ꯂꯧꯊꯣꯛꯄꯤꯔꯒ ꯑꯗꯣ ꯁꯨ ꯂꯧꯊꯣꯛꯄ ꯍꯥꯏꯕꯗꯤ ꯁꯨꯗꯣ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯃꯣꯏ ꯀꯩꯁꯨ ꯂꯩꯕ ꯌꯥꯒꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯁꯤꯐꯥꯏꯁꯤꯡꯅ ꯑꯗꯒꯤ ꯏꯁꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯣꯏꯗ ꯑꯦꯇꯦꯛ ꯃꯣꯏ ꯃꯁꯦꯟ ꯇꯧꯅꯕꯗ ꯃꯣꯏ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯃꯤꯆꯝꯗ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯣꯠꯂꯤꯁꯦ ꯇꯦꯔꯣꯔꯤꯁꯀꯤ ꯃꯑꯣꯡꯗꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯨꯗꯣ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯀꯣꯝꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯜꯂꯦ ꯁꯨ ꯂꯧꯊꯣꯛꯇꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯅ ꯊꯝꯃꯒꯁꯨ ꯀꯣ ꯅꯨꯡꯉꯥꯏꯕꯗꯤ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯅ ꯈꯜꯂꯤ hầu tan mà hôm nay đây chúng sẽ lên và coi nu đi cái con lợn tôi sẽ làm cái đâu cái này
ꯂꯩꯃꯤꯟꯅꯗꯦ ꯊꯕꯛ ꯆꯠꯈꯤꯕ ꯏꯔꯦꯡꯕꯝꯗ ꯅꯨꯡꯗꯥꯡꯗ ꯌꯥꯎꯗꯦ ꯃꯔꯛ ꯃꯔꯛꯇ ꯆꯥ ꯆꯠꯂꯛꯄꯒꯨꯝꯕꯗꯤ ꯇꯧꯏ ꯀꯣꯛ ꯁꯥꯏ ꯁꯤꯁꯦ ꯈꯪꯗ꯭ꯔꯦ ꯄꯥꯡꯕꯪ ꯁꯥꯟꯅꯔꯒ ꯁꯨꯝ ꯄꯥꯡꯕꯪꯗ ꯑꯣꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤ 이마세 kay lamdagi lakpibano kay maming kobigay man. ꯑꯩ ꯏꯃꯤꯡ ꯑꯃꯨꯛꯇꯨꯡꯗꯤ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ 이마세 mafamsa karamba numita lakige madi mataw karamna lakibne. ꯅꯨꯃꯤꯠꯁꯤꯗꯤ ꯀꯥꯎꯔꯦ ꯑꯩꯈꯣꯏ ꯇꯥꯡ 3ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯦꯟꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯀꯨꯀꯤ ꯈꯨꯟꯗ ꯑꯩꯈꯣꯏ ꯌꯨꯝ 5ꯈꯛ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏ ꯌꯨꯝ 5 ꯈꯛꯇꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯋꯥꯡ ꯊꯪꯕꯗꯨꯅ ꯇꯥꯡꯈꯨꯜ ꯈꯨꯜ ꯑꯃ ꯂꯩ ꯅꯥꯒꯥꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯗꯤ ꯇꯥꯡꯈꯨꯜ ꯃꯌꯥꯝꯗꯨꯅ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯟꯕꯤꯔꯒ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣꯔꯣꯝꯗ ꯄꯨꯒꯅꯤ ꯑꯣꯔꯈꯨꯜꯂꯣꯝꯗ ꯄꯨꯒꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯍꯥꯗꯦꯕ ꯑꯗꯣꯝꯗ ꯆꯠꯂꯔꯣꯏ ꯀꯩꯅꯣꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯊꯥꯔꯛꯄ ꯃꯇꯝꯗꯅꯦ ꯀꯩꯅꯣ ꯃꯣꯏ 10 ꯂꯥꯛꯑꯦ 10 ꯂꯥꯛꯄꯁꯤꯗ ꯃꯤ 4ꯈꯛ ꯅꯣꯡꯃꯩ ꯄꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯤꯗꯤ ꯌꯥꯝꯃꯤ ꯅꯥꯒꯥꯒꯤꯗꯗꯤ ꯌꯨꯝ 35ꯃꯨꯛ ꯁꯨꯏ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯀꯩꯗꯧꯕꯒꯤ JCB ꯗ꯭ꯔꯥꯏꯚꯔ ꯑꯗꯒꯤ ꯔꯤꯚꯔ ꯗ꯭ꯔꯥꯏꯚꯔ ꯌꯥꯝ ꯌꯥꯝꯃꯦ 150 200ꯃꯨꯛ ꯁꯨꯏ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯃꯣꯏ 10ꯁꯤꯅꯅꯦ ꯊꯤꯟꯕꯗ ꯑꯩꯈꯣꯏꯁꯤ ꯉꯝꯃꯣꯏꯗꯧꯕꯁꯨ ꯑꯩꯈꯣꯏꯅ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅꯁꯨ ꯍꯥꯏꯔꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯣꯏ ꯆꯠꯄꯁꯦ ꯌꯥꯔꯣꯏ ꯑꯗꯨꯅ ꯅꯣꯏ ꯌꯥꯔꯒ ꯑꯩꯈꯣꯏꯅ ꯁꯤꯔꯁꯨ ꯑꯩꯈꯣꯏ ꯁꯅꯥ ꯀꯩꯊꯦꯜ ꯈꯨꯟꯗ ꯁꯤꯖꯔꯒꯦ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯐꯥꯎꯔꯁꯨ ꯑꯩꯈꯣꯏ ꯀꯨꯀꯤ ꯈꯨꯟꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏ ꯁꯤꯕ ꯇꯥꯔꯁꯨ ꯏꯆꯥꯁꯤꯡꯁꯦ ꯏꯋꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯖꯔꯒꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯛꯂꯛꯄꯁꯦ ꯃꯤ 200ꯃꯨꯛꯇꯤ ꯁꯨꯏꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯃꯥ ꯏꯆꯥ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯧꯔꯛꯐꯝꯁꯦ ꯊꯤꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯝꯕꯣꯜ ꯃꯅꯤꯡꯗ ꯂꯩꯕ ꯍꯩꯀ꯭ꯔꯨꯖꯝꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯑꯁꯣꯝꯗ ꯆꯪꯉꯦ ꯆꯪꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯤꯂꯤ ꯀꯦꯝ ꯍꯥꯡꯕꯁꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯍꯥꯡꯉꯝꯗꯦꯕ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯍꯥꯡꯉꯝꯃꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯝꯒꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯃꯤꯟꯅꯩꯁꯦ ꯇꯣꯔꯕꯨꯡ ꯀꯪꯕꯥꯏ ꯑꯗꯒꯤ ꯊꯤꯉꯥꯡꯐꯥꯏ ꯆꯨꯔꯆꯥꯟꯄꯨꯔ ꯅꯥꯄꯠ ꯌꯥꯝꯃꯦ ꯃꯣꯏꯒꯤ ꯑꯁꯣꯝ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯒꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯩꯖꯗꯦ ꯈꯪꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯂꯤꯇꯥꯟꯒꯤ ꯑꯣꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯊꯥꯕꯤꯔꯛꯄꯅꯦ ꯑꯩꯅ ꯉꯁꯥꯏ ꯀꯥꯎ ꯍꯥꯏꯕꯗꯣ ꯂꯤꯇꯥꯟꯒꯤꯅꯦꯕ ꯂꯤꯇꯥꯟꯒꯤꯁꯤꯅ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏ 10 ꯂꯥꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯦꯟꯅꯕ ꯉꯝꯃꯣꯏꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯒꯥꯔꯤ ꯃꯄꯣꯠ 5ꯅꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯅꯁꯨ ꯑꯃꯒꯤ ꯃꯤꯆꯪꯁꯦ ꯂꯩꯅꯗ꯭ꯔꯤꯕ ꯃꯇꯝ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝꯁꯦ ꯑꯗꯨꯗꯩ ꯊꯣꯛꯂꯒ ꯑꯩꯈꯣꯏꯁꯤ ꯌꯥꯏꯀꯣꯛꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯈꯨꯟꯁꯤꯐꯥꯎ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯁꯤ ꯊꯝꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤ ꯂꯤꯂꯤ ꯀꯦꯝꯞꯁꯤ ꯂꯩ ꯃꯇꯝꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯃꯥꯟꯁꯥꯡ ꯃꯥꯡꯍꯧꯕ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏꯁꯤ ꯀꯅꯥꯗ ꯋꯥꯈꯜꯂꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯃꯩ ꯊꯥꯗꯦ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣই ꯌꯨꯝ ꯃꯩ ꯊꯥꯗꯦ ꯊꯥꯗ꯭ꯔꯤꯁꯦ ꯂꯥꯟꯖꯤꯜꯂꯛꯄ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯌꯨꯝ ꯈꯔ ꯆꯥꯎꯒꯅ ꯌꯨꯝ ꯏꯃꯨꯡ 2 ꯊꯝꯕ ꯌꯨꯝꯁꯦ ꯈꯔ ꯄꯤꯛꯑꯒꯅ ꯌꯨꯝ 1 ꯊꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯁꯤꯁꯤꯅ ꯍꯥꯏꯔꯦꯕ ꯂꯤꯇꯥꯟꯒꯤ ꯅꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯗꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯅ ꯄꯥꯡꯈꯠꯂꯤꯗꯤ ꯅꯣꯏꯅ ꯅꯝꯕꯣꯜ ꯄꯨꯂꯤꯁꯇ ꯆꯦ ꯊꯥꯒꯠꯂꯤꯗꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯃꯩ ꯊꯥꯏ ꯍꯥꯏꯅ ꯄꯥꯟꯗꯦ ꯁꯤꯗ ꯀꯦꯝꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯁꯨ ꯑꯉꯥꯡꯈꯩꯗꯁꯨ ꯅꯣꯏꯅ ꯌꯨꯝꯃꯛꯇꯤ ꯆꯥꯛꯇꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯣ ꯂꯣꯜꯂ ꯊꯝꯃꯝꯃꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦ ꯈꯨꯟꯒꯤ ꯅꯤꯡꯊꯧꯁꯤꯅ ꯊꯨꯒꯥꯏꯔꯒ ꯃꯣꯏꯅ ꯆꯞꯄꯤ ꯑꯅꯧꯕ ꯑꯃ ꯂꯣꯟꯕꯤꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯁꯣ ꯊꯨꯒꯥꯏꯅꯤꯡꯉꯥই ꯃꯔꯝ ꯂꯩꯇꯦꯕ ꯃꯥꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯗ ꯑꯗꯨꯝ ꯂꯣꯜꯂꯒ ꯏꯆꯥꯖꯥꯡ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯍꯨꯏꯁꯦ ꯇꯨꯡ ꯏꯟꯅꯔꯛꯑꯝꯃꯦꯕ ꯅꯥꯒꯥꯐꯥꯎ ꯍꯨꯏꯅꯥꯎ ꯑꯃ ꯂꯩꯍꯧꯕꯁꯤꯗ ꯃꯄꯤꯁꯦ ꯍꯟꯈ꯭ꯔꯦꯕ ꯍꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯅ ꯋꯥꯔꯦ ꯅꯣꯏꯒꯤ ꯍꯨꯏꯁꯦ ꯑꯩꯈꯣꯏ ꯆꯥꯔꯒꯦ ꯑꯩꯅ ꯆꯥꯒꯅꯨ ꯍꯥꯏꯔꯁꯨ ꯆꯥꯔꯅꯤ ꯑꯩꯅ ꯆꯥꯎ ꯍꯥꯏꯔꯁꯨ ꯆꯥꯔꯅꯤ ꯅꯣꯏꯒꯤ ꯊꯣꯛꯄ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂ ꯂꯩ ꯉꯝꯒꯗ꯭ꯔꯥꯕ ꯄꯨꯟꯁꯤꯗ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯗ ꯂꯩꯕꯗꯨ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ 5 ꯈꯛꯇꯅꯤ ꯏꯁꯥꯒꯤ ꯄꯇꯥꯁꯨ ꯅꯠꯇꯦ ꯀꯨꯀꯤ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯄꯇꯥ ꯑꯝꯇ ꯅꯠꯇꯦ ꯅꯤꯡꯊꯧ ꯈꯛꯇꯅꯤ ꯄꯇꯥ ꯂꯩꯕ ꯀꯨꯀꯤꯁꯨ ꯃꯩꯇꯩꯁꯨ ꯅꯦꯄꯥꯂꯤꯁꯨ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯇꯥꯕ ꯈꯨꯟꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯀꯨꯀꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯁꯤꯅꯅꯦ ꯀꯨꯀꯤꯒꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯅꯥꯒꯥꯒꯤꯗꯅ ꯑꯩꯈꯣꯏ ꯆꯦꯟꯖꯜꯂꯤ ꯌꯨꯝ 35 ꯂꯩꯕꯁꯤꯅꯗꯤ ꯃꯩꯇꯩꯁꯤꯡꯁꯦ ꯑꯁꯣꯝꯗꯅ ꯍꯦꯟꯅ ꯂꯩ ꯑꯩꯈꯣꯏꯅ ꯂꯩꯕꯗꯤ ꯌꯨꯝ 5 ꯈꯛ ꯂꯩꯕꯁꯦ ꯑꯗ ꯃꯣꯏꯅ ꯍꯥꯏꯌꯦ
ꯀꯔꯤ ꯇꯧꯕ ꯃꯇꯝ ꯈꯔ ꯈꯛꯀꯤꯅꯤ ꯈꯣꯠꯀꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯄꯣꯠꯁꯦ ꯑꯃꯐꯥꯎ ꯄꯨꯊꯣꯛꯄ ꯅꯪꯅꯗꯦꯕ ꯏꯆꯥ ꯑꯄꯤꯛꯄꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯆꯦꯟꯅꯔꯛꯑꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯌꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯍꯩꯀ꯭ꯔꯨꯖꯝꯗ ꯍꯥꯏꯕꯁꯦ ꯁꯤꯗ ꯂꯩ ꯁꯤꯗꯩꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯡ ꯍꯥꯏ ꯏꯅꯥꯎꯖꯥꯡ ꯅꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯣꯏꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯀꯅꯥꯅꯁꯨ ꯅꯣꯏꯕꯨ ꯃꯁꯛ ꯈꯪꯉꯔꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯍꯥꯏꯕꯁꯤꯅꯗꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯁꯛ ꯈꯪ ꯃꯥꯏꯈꯪꯅꯕ ꯑꯗꯨꯁꯨ ꯑꯣꯏꯒꯅꯤ ꯅꯣꯏꯒꯤ ꯃꯥꯡꯍꯧꯔꯤ ꯃꯌꯥꯝꯗꯨꯅꯁꯨ ꯂꯣꯏ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯩꯕ ꯂꯟ ꯊꯨꯝ ꯑꯩꯈꯣꯏ ꯌꯨꯝ ꯀꯩꯅꯣꯁꯤꯗ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯩ ꯏꯅꯦꯝ ꯏꯀꯨꯅ ꯑꯥꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯏꯀꯨꯕ ꯍꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯟꯁꯦ ꯍꯥꯟꯅꯗꯤ ꯄꯥꯁꯣꯡ ꯂꯧꯕꯨꯛ ꯍꯥꯏꯕꯁꯦ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯉꯦꯕ ꯁꯅꯥ ꯀꯩꯊꯦꯜꯒꯤꯗ ꯄꯥꯁꯣꯡ ꯂꯧꯕꯨꯛ ꯃꯩꯇꯩ ꯂꯩꯀꯥꯏ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯅ ꯈꯨꯟꯗꯣ ꯃꯣꯏꯅ ꯀꯨꯀꯤ ꯈꯔ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯅꯤ ꯊꯣꯛꯅ ꯄꯥꯜꯂꯦꯕ ꯄꯥꯁꯣꯡ ꯈꯨꯟꯁꯤꯗ ꯃꯊꯛꯇꯅ ꯃꯌꯥꯝꯕ ꯄꯥꯜꯂꯦ ꯃꯈꯥꯗ ꯃꯅꯥꯎꯄꯥ ꯄꯥꯜꯂꯦ ꯁꯣꯡꯃꯨꯜ ꯍꯥꯏꯔ ꯑꯣꯟꯊꯣꯛꯄꯁꯦ ꯁꯣꯡꯃꯨꯟꯁꯦ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗ꯭ꯔꯤꯑꯕ ꯈꯨꯟꯗ ꯒꯣꯔꯃꯦꯟꯗ ꯃꯤꯡ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯄꯥꯁꯣꯡ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯄꯥꯁꯣꯡ ꯗꯥꯏꯔꯦꯛ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯦ ꯁꯣꯡꯃꯨꯟ ꯈꯨꯟꯗꯨꯗꯒꯤꯅꯦꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯥꯟꯅꯗꯤ ꯃꯩꯇꯩ ꯈꯨꯟ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯦ ꯃꯩꯇꯩ ꯂꯧꯕꯨꯛꯇ ꯂꯩꯕ ꯍꯥꯏꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯝꯕ ꯃꯐꯝꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯤ ꯌꯨꯝ 5 ꯈꯛ ꯂꯩꯌꯦꯕ ꯑꯥꯗ ꯑꯗꯨ ꯌꯨꯝ 5ꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯟꯖꯟꯗꯣꯏꯅꯣꯕ ꯍꯧꯖꯤꯛ ꯆꯤꯃꯤꯆ ꯕꯤꯔꯦꯅꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯅꯗꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯍꯟꯖꯜꯍꯟꯅꯤ ꯑꯩꯈꯣꯏꯗꯤ ꯏꯁꯥꯒꯤ ꯄꯇꯥꯁꯨ ꯅꯠꯇꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯂꯩꯇ ꯂꯥꯏꯔꯕꯗꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯕꯅ ꯁꯤꯒꯤ ꯑꯣꯏꯅꯥꯝꯁꯤ ꯂꯥꯛꯀꯥꯟꯗ ꯃꯌꯥꯝꯅꯀꯣ ꯅꯣꯏ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯅꯣꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯅ ꯃꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯟ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯒꯣꯔꯃꯦꯟꯅ ꯄꯤꯕꯤꯒꯗ꯭ꯔꯥ ꯄꯤꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯣꯏꯅ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯅꯤ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯔ ꯑꯃ ꯃꯃꯜ ꯐꯪꯕꯁꯨ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯒꯨꯝꯕ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯌꯦꯡ ꯏꯆꯥꯁꯤꯡꯁꯦ ꯆꯥꯎꯔꯒ ꯊꯣꯛꯁꯤ ꯍꯥꯏꯅ ꯑꯩꯈꯣই ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯅꯩ ꯑꯗꯨꯕꯨ ꯂꯩꯅꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯆꯥꯏꯔꯦꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯁꯨ ꯃꯤꯠꯅ ꯑꯗꯨꯝ ꯎꯔꯦ ꯅꯣꯏ ꯌꯨꯝꯒ ꯑꯗꯨ ꯀꯥꯞꯅꯩ ꯃꯐꯝꯗ ꯀꯌꯥꯝ ꯂꯥꯞꯅ ꯑꯩꯈꯣꯏ ꯂꯥꯞꯅꯕꯁꯦ ꯁꯤꯒꯤ ꯂꯝꯄꯥꯛꯁꯦ ꯑꯁꯤꯃꯨꯛ ꯁꯥꯡ ꯀꯃꯥꯏꯅ ꯇꯧꯔ ꯆꯦꯜꯂꯛꯀꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯡꯉꯥꯟꯕ ꯍꯣꯏ ꯀꯧꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨ ꯊꯩꯔꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯒꯗ꯭ꯔꯥꯅ ꯂꯩꯔꯦ ꯑꯗꯨꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯊꯣꯛꯑꯦ ꯃꯣꯏꯅ ꯍꯥꯟꯅ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯕꯨꯛꯇ ꯑꯗꯨꯝ ꯁꯝꯃ ꯂꯥꯛꯑꯒ ꯁꯥꯏꯇꯣꯟ ꯂꯝꯕꯤꯐꯥꯎ ꯈꯣꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯤꯅꯦ ꯍꯣꯏ ꯇꯥꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ 2-3 ꯑꯣꯏꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯥꯛꯑꯦ ꯑꯩꯁꯦ ꯇꯣꯔꯕꯨꯡꯗꯒꯤꯅꯦ ꯂꯩꯐꯝꯅ ꯑꯗꯨꯒ ꯃꯤꯡꯅ ꯇꯈꯦꯜꯂꯝꯕꯝ ꯁꯥꯌꯥ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯣꯏꯅꯥꯝ ꯒꯥꯔꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯟꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯁꯦꯀꯦꯟꯗꯔꯤ ꯑꯣꯟꯈ꯭ꯔꯦꯀꯣ ꯁꯤꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯂꯩꯖꯕꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯑꯒ ꯃꯇꯝ ꯈꯔ ꯏꯅꯝ ꯍꯣꯏꯒꯤꯗ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯁꯤ ꯍꯥꯡꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯂꯩꯔꯛꯑꯦ ꯑꯍꯥꯟꯕ ꯂꯩꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯕ ꯊꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯣꯏ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯦ ꯃꯥꯁꯦꯀꯣ ꯃꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯥꯗ ꯇꯦꯟꯁꯟ ꯂꯩꯕ ꯌꯥꯗꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯤꯁꯨ ꯌꯥꯗꯦ ꯑꯗꯣ ꯃꯥꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯍꯧꯔꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯃꯥꯁꯦ ꯑꯣꯕ ꯍꯧꯔꯦꯕ ꯃꯀꯣꯛ ꯉꯥꯎꯔꯒ ꯑꯣꯕꯁꯦ ꯍꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯥꯡꯕ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯈꯥꯡꯁꯦ ꯍꯥꯏꯗꯅ ꯈꯥꯡꯉꯦ ꯑꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯃꯣꯏ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯗ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗꯗꯤ ꯄꯩꯁꯥꯁꯦ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯦ ꯄꯩꯁꯥꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯃꯤꯇꯤꯡ ꯑꯃ ꯂꯩ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯅꯥꯝ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ MLAꯁꯦ ꯂꯥꯛꯀꯅꯤ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯅꯥꯕꯁꯦ ꯑꯗꯨꯝ ꯈꯥꯡꯍꯜꯂꯦ ꯉꯥꯏꯍꯜꯂꯦꯀꯣ ꯑꯩꯈꯣꯏꯁꯨ ꯉꯥꯏꯃꯤꯟꯅꯔꯦ ꯃꯣꯏ ꯂꯥꯛꯑꯦ ꯐꯅ ꯀꯣꯏꯅ ꯃꯣꯏ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯤꯇꯤꯡ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯁꯤꯗ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯊꯣꯛꯂꯛꯑ ꯇꯧꯕ ꯀꯥꯟꯗ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯥꯔꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯗꯣ ꯃꯥ ꯍꯥꯟꯅ ꯌꯦꯡꯕ ꯗꯣꯛꯇꯔꯗꯣ ꯑꯗꯨꯗꯕꯨꯗꯤ ꯂꯥꯏꯟ ꯂꯧꯋꯦ ꯑꯗꯣ ꯃꯥ ꯉꯁꯤ ꯇꯥꯗꯦꯕꯨꯗꯤ ꯍꯥꯏꯌꯦ ꯍꯥꯏꯔꯒꯁꯨ ꯅꯝꯕꯣꯜꯗ ꯂꯩꯕ ꯗꯣꯛꯇꯔ ꯅꯕꯀꯤꯁꯣꯔꯁꯦ ꯃꯉꯣꯟꯗ ꯂꯥꯏꯟ ꯂꯧꯖꯔꯦ ꯃꯉꯣꯟꯗ ꯂꯥꯏꯟ ꯂꯧꯕꯗꯣ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯒ꯭ꯌꯥꯅꯦꯁꯣꯔꯁꯤꯗ
ꯂꯥꯏꯟ ꯂꯧꯔꯒ ꯍꯤꯗꯥꯛꯇꯣ ꯏꯕ ꯌꯥꯕ ꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯅꯕ ꯈꯣꯠꯅꯕ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯐꯣꯟ ꯂꯧꯊꯣꯛꯑꯀꯥꯟꯗ ꯐꯣꯟꯁꯦ ꯇꯧꯔꯦ ꯅꯝꯕꯣꯜꯒꯤ ꯗꯣꯛꯇꯔ ꯅꯕꯣꯀꯤꯁꯣꯔꯁꯤꯗ ꯐꯣꯟꯁꯦ ꯇꯧꯔꯀꯥꯟꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯦ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯍꯌꯦꯡ ꯇꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯀꯣ ꯑꯗꯣ ꯍꯌꯦꯡ ꯇꯥꯏ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯣ ꯍꯥꯏꯕꯁꯦ ꯑꯅꯥꯕꯁꯤ ꯁꯣꯝꯗ ꯑꯣꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄ ꯅꯠꯇꯦꯕ ꯑꯗꯣ ꯑꯅꯥꯕꯁꯤ ꯍꯌꯦꯡ ꯑꯃ ꯗꯣꯛꯇꯔꯁꯤ ꯉꯁꯤ ꯇꯥꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯌꯦꯡꯉꯣ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯒꯗ꯭ꯔꯕ ꯑꯗꯣ ꯍꯣꯏ ꯐꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯗꯣꯛꯇꯔꯗꯣ ꯉꯁꯤ ꯇꯥꯗ꯭ꯔꯦꯕꯀꯣ ꯇꯥꯗꯕꯗꯣ ꯍꯌꯦꯡ ꯌꯦꯡꯉꯣ ꯍꯥꯏꯕꯗꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯑꯅꯥꯕꯁꯤꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯗꯤ ꯁꯣꯝꯗ ꯑꯣꯕꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯛꯇ꯭ꯔꯕꯅꯤꯅ ꯑꯣꯕꯁꯤ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥꯝ ꯑꯣꯏꯕꯒꯤ ꯈꯨꯟꯁꯤ ꯄꯨꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯅ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯅꯣꯏꯅ ꯄꯥꯝꯕ ꯗꯣꯛꯇꯔꯗꯣ ꯑꯩ ꯂꯥꯏ ꯂꯧꯗꯕ ꯅꯠꯇꯦ ꯂꯧꯔꯦ ꯑꯗꯨꯕꯨ ꯅꯣꯏꯅ ꯄꯥꯝꯕ ꯗꯣꯛꯇꯔꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯑꯦꯅꯤ ꯍꯥꯎ ꯇꯧꯔꯒ ꯅꯣꯏꯅ ꯑꯃꯗꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯂꯨꯄꯥ 500ꯗꯪ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯂꯧꯅꯤꯡꯉꯨꯕ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯟꯖꯜꯂꯛꯏꯅꯤ ꯈꯨꯠꯇ ꯄꯩꯁꯥ ꯁꯤꯛꯀꯤ ꯄꯥꯏꯔꯒ ꯆꯦꯜꯂꯛꯄ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯃꯥꯅ ꯂꯨꯄꯥ 500ꯗ ꯑꯣꯏꯔꯁꯨ ꯂꯧꯊꯣꯛꯑꯒ ꯅꯣꯏꯅ ꯑꯉꯝꯕ ꯁꯛꯇꯤ ꯇꯧꯔꯒ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯄꯤꯕꯤꯔꯝꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯒꯤꯗꯤ ꯌꯥꯝ ꯑꯣꯟꯅꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯥꯔꯛꯄ ꯌꯦꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯁꯦ ꯚꯣꯂꯟꯇꯤꯌꯥꯔꯗ ꯑꯃꯨꯛ ꯍꯥꯏꯅꯤ ꯃꯣꯏꯅ ꯄꯩꯁꯥ ꯂꯩꯇꯦ ꯑꯃꯨꯛ ꯍꯥꯏꯅꯤ MLA ꯑꯃꯨꯛ ꯂꯥꯛꯀꯅꯤ MLA ꯂꯥꯛꯑꯒ ꯍꯥꯏꯔꯁꯤ ꯍꯥꯏꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯅꯤ ꯅꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯗꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏ ꯈꯥꯡꯗꯣꯏꯅꯣꯕ ꯅꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ MLA ꯂꯥꯛꯄ ꯉꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ MLA ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯑꯒ ꯑꯃꯨꯛ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯗꯣꯛꯇꯔꯗꯣ ꯇꯥꯗꯦꯅꯦ ꯑꯗꯒꯤꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯗꯣ ꯂꯩꯇꯦꯅꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯌꯦꯡꯉꯣ ꯍꯪꯆꯤꯠ ꯌꯦꯡꯉꯣ ꯑꯅꯥꯕꯁꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯌꯥꯒꯗ꯭ꯔꯥ ꯑꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯌꯥꯝ ꯄꯦꯟꯖꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯠꯂꯛꯏꯅꯤ ꯄꯩꯁꯥ ꯁꯤꯛꯀꯤ ꯌꯥꯎꯔꯒ ꯆꯦꯜꯂꯛꯄ ꯅꯠꯇꯦ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯁꯤꯃꯇꯪ ꯈꯪꯕꯤꯌꯨ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯐꯣꯟ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯗꯣꯛꯇꯔꯁꯦ ꯔꯣꯁꯟ ꯀꯧꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯩꯕ ꯂꯩꯃꯥꯝꯗꯒꯤꯗꯤ ꯆꯦꯜꯂꯛꯏ ꯑꯗꯨꯒ CMO ꯕꯤꯁꯅꯨꯄꯨꯔꯒꯤꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯐꯖꯅ ꯄꯥꯡꯕꯤ ꯗꯣꯛꯇꯔꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯏꯕ ꯍꯤꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯅ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯄ ꯁꯄ꯭ꯂꯥꯏꯒꯤ ꯂꯤꯁꯇ ꯌꯥꯎꯔꯛꯇꯕ ꯃꯇꯝꯗ ꯄꯦꯁꯦꯟꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯣꯔ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯂꯣꯀꯦꯜ MLAꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯔꯃꯦꯟꯅ ꯍꯥꯏꯕꯗꯤ ꯒꯨꯂꯤꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯅ ꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯕꯗꯤ ꯉꯝꯗꯦ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯉꯝꯍꯟꯖꯅꯤꯡꯉꯤ ꯑꯗꯩ ꯊꯣꯏꯗꯣꯛꯄ ꯂꯥꯌꯦꯡꯕꯤꯅꯕ ꯗꯣꯛꯇꯔꯗꯤ ꯃꯔꯥꯡ ꯀꯥꯏ ꯏꯔꯛꯄ ꯒꯨꯂꯤ ꯂꯩꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕ ꯁꯄ꯭ꯂꯥꯏꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯟꯁꯤꯡꯗꯣ ꯂꯣꯏꯅ ꯌꯥꯎꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯇꯥꯡ 10ꯗ ꯃꯦꯗꯤ ꯍꯧꯕꯅꯤ ꯍꯦꯛ ꯍꯧꯕꯒ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯏꯁꯥꯁꯨ ꯑꯣꯖꯥ ꯑꯣꯏꯅ ꯍꯧꯖꯔꯛꯄꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕ ꯇꯝꯖꯩ ꯃꯣꯏ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝꯗ ꯂꯩꯔꯤꯕ ꯑꯪꯒꯟꯋꯥꯗꯤꯒ ꯏꯆꯦꯁꯤꯡꯅꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯇꯥꯛꯄꯤ ꯑꯗꯨ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯆꯠꯄꯒꯤ ꯋꯥꯐꯝꯁꯦ ꯃꯈꯣꯏ ꯆꯠꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡꯁꯤꯡꯁꯤ ꯂꯩꯅꯤꯡꯕ ꯑꯗꯨꯅ ꯃꯈꯣꯏꯗ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯑꯣꯏꯅꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯁꯕꯨꯛ ꯈꯔ ꯃꯣꯏ ꯄꯤꯕꯤ ꯍꯥꯏꯔꯤꯕ ꯇꯦꯛꯁꯕꯨꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛ ꯀꯣꯚꯔ ꯇꯧꯗ꯭ꯔꯒꯁꯨ ꯀꯃꯟ ꯑꯣꯏꯅ ꯃꯩꯇꯩ ꯃꯌꯦꯛꯀꯨꯝꯕ ꯑꯪꯀꯒꯨꯝꯕ ꯏꯪꯂꯤꯁꯀꯨꯝꯕ ꯒ꯭ꯔꯃꯥꯔ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯣꯟꯗꯅ ꯁꯨꯝ ꯇꯝꯕꯤꯕꯁꯤꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯌꯥꯒꯗ꯭ꯔꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯣꯏ ꯄꯨꯛꯅꯤꯡ ꯀꯩꯁꯨ ꯆꯪꯉꯣꯏ ꯑꯗꯨꯅ ꯅꯝꯕꯔ 1 ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯄꯤꯁ ꯍꯟꯖꯜꯂꯛꯑꯕꯗꯤ ꯃꯔꯛꯇ ꯄꯥꯍꯧꯗꯕ ꯃꯌꯥꯝꯗꯣ ꯎꯅ ꯇꯞꯅ ꯄꯥꯕ ꯌꯥꯒꯗ꯭ꯔꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯜꯇꯔꯅꯦꯇꯤꯚ ꯁ꯭ꯀꯨꯜ ꯆꯠꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯖꯕ ꯇꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤ ꯁꯤꯕ ꯌꯥꯕ ꯁꯤꯔꯀꯥꯟꯗ ꯄꯥꯕꯨꯡ ꯕꯤꯔꯦꯅ ꯐꯝ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯉꯛꯇꯕ ꯉꯝꯗꯦ ꯃꯥꯅ ꯃꯣꯏ ꯃꯌꯥꯝꯅ ꯐꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯐꯒꯅꯤ ꯍꯣꯏ ꯁꯤꯈꯤꯕ ꯈꯔ ꯑꯩꯒꯤ ꯏꯆꯥ ꯈꯪꯗꯦ ꯑꯩꯒꯤ ꯏꯋꯥ ꯈꯪꯗꯦ ꯁꯤꯈ꯭ꯔꯦ ꯁꯤꯈꯤꯕꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯨ ꯅꯠꯇ꯭ꯔ ꯑꯩ ꯏꯋꯥꯗꯨ ꯁꯤꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦ ꯍꯤꯡꯍꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯤꯒꯤꯗꯤ ꯈꯜꯂꯒꯗꯤ ꯄꯥꯕꯨꯡ ꯕꯤꯔꯣꯂꯣꯏ ꯃꯌꯥꯝꯁꯤꯅꯅꯦ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯋꯥꯔꯤꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯄꯥꯕꯨꯡ ꯕꯤꯔꯣꯂꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠꯌꯦꯡ ꯆꯪꯕꯗꯤ ꯐꯩꯅ ꯈꯜꯂꯦꯕ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯆꯤꯟꯅ ꯍꯥꯏꯖꯗꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯃꯁꯤ ꯀꯅꯥꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯟꯅꯕꯤꯔꯤꯕꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯁꯨ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯥꯒꯤ ꯗꯨꯁ ꯑꯦꯟ ꯗꯣꯟ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯃ ꯑꯄꯦꯟꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯑꯃꯤꯠ ꯁꯥꯍꯖꯤꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤꯁꯨ ꯃꯥ ꯀꯝꯃ꯭ꯌꯨꯟ ꯄꯤꯔꯝꯕꯗꯨ ꯐꯨꯜꯐꯤꯜ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ CSO ꯃꯌꯥꯝꯅ ꯍꯥꯏꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯇꯥꯔꯒꯦꯠ ꯑꯣꯏꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯖꯤꯅ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯛꯇꯕꯁꯤ ꯍꯥꯏꯔꯛꯑꯒꯗꯤ ꯃꯌꯥꯝꯁꯨ ꯄꯦꯟꯒꯗꯧꯕ ꯑꯃ ꯂꯩꯕꯅꯤꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯌꯥꯝ ꯊꯨꯅ ꯁꯤꯒꯤ ꯁꯣꯜꯕꯁꯤ ꯇꯧꯅꯅꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯤꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯁꯣꯜꯕ ꯇꯧꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯈꯥꯃꯤꯟꯅꯕ ꯌꯥꯎꯗ꯭ꯔꯕ ꯑꯁꯤ ꯂꯥꯟꯅꯦꯅ ꯂꯧꯖꯩ ꯑꯗꯨꯅ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯁꯦ ꯃꯍꯥꯛ ꯅꯠꯇꯅꯗꯤ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯏꯅꯥꯝ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯏꯟꯃꯦꯁ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯏꯂꯥꯏꯠ ꯇꯤꯚꯤꯒꯤ ꯀꯥꯡꯕꯨꯅ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯁ ꯃꯥꯏꯀꯩꯗꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯐꯝꯗ ꯏꯟꯃꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯅ ꯏꯁꯣꯔꯗ ꯅꯤꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅꯁꯨ ꯃꯌꯥꯝꯒꯤ ꯊꯥꯡꯉꯛꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯣꯡꯊꯥꯡꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯃꯁꯤ ꯋꯥꯐꯝꯁꯤꯡ ꯈꯛꯇꯪ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯇꯣꯉꯥꯟ ꯃꯐꯝꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 13 ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯗꯒꯤ ꯑꯣꯏꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ